Central leaders in Hayang Nungtil Pung whom the Mipam Pang Tok Lagan have a palm, Hana Mam the Tamsagi. Central leaders in the Korak Padiki delete the Ladiba Manipur MLA Singa, Hayang Nungtil Pung Ohum Tabada, Central leaders in the Punamipam Pang Tok Lagan Hadi, Paushin High. BJP Amadi Party is a Minariba Alliance Party Singi MLA Sing Nasinung Pung Ani Pawgi Manunda, Delhi the Yoroknava Central leaders in the Korak Padiki Hanagis Minister N. Biren, Speaker Toksam Saitravata Yauna BJP MLA Sing, BJP gas Minaribi NPP Amadi NPF ki MLA Sing Loinana, BJP Manipur Pradesh ki President Esada, NPP ki President Lorho Foze Yauna, Ngang Delhi the Sakipani, Delhi the Gipang Pawma the BJP ki head office Hayang pang tulab yay hay na panariba ni pamasimaru ay na Manipura ing tapapura na ba madi popular government na masiyam na ba kanaba na tana atay agenda thoydok palaiti pangtok kadariba mi pamasida lengak siyam na traga na siyam da ba hay bisiki matang da sapsaba phirip amasoy na lep na ba honarakani hay bigi thazabala hedi loy na January 13 da phongkiba Lok Sabha bulletin ki Provisional program da Manipur ki budget ki matana khana nainaba hap ki badu parliament ki routine ki matung ina hapani habu wafam thambaga loina Lok Sabha gi provisional program da hapi haiduna lengak siam laroi habi gi wafam leiti hari amaromda hayang pangtho ko driba mi phamasita Kuki MLA sinju sarug yagani hari Hogsik ngaki mamang na tulakwa Manipur gi ne yamna maruiba pawma BJP Bharatiya Janata Party ki maikei digi Hairibasi National General Secretary and Headquarter in charge Oriba Arun Singano Kuyek Pidun Tadurakpa press release ama Tadurakli Hairiba press release asita Palibu Wapamana BJP Parliamentary Board na Sri Tarunbu National General Secretary Oriba Central Observer Oina Manipur gi Legislative Party leader gi election gi oina khal haba press release ma thoragli loinana hayemuk Manipur gi karana chief minister oiraga da bano haiba khanglaba yana lairi haina social media platform kya da sandok na hori yum gi phibam sing yengsin ba sangluba official security force amadi Meetei IDP sing Kuki Utup Watup paiduna talakhre Kuki sing attack ta SDC gi official ama amasum IDP amasukli Kumza English nga niga kungo humdoigi me ahumdagi tholakiba irang asina maram oiraga lanjena duna laidiba Imphal West District ki Kanto Premnagar Maikai gi Meetei singi yumgi phibam sing yengsin basang luba security force district administration gi official amadi Meetei IDP sing Kuki na Utup Watup paiduna talakhre Kuki sing na satakhiba hingsa gi thawong asida yengsin basang luba SDC staff amadi IDP ama aso opanangli pausin hai thagdo asi ngasi numijungba pung tarani thui taba matam da thokibani thagdo asigi matangda mafam adura sangba yauruba khurkhul mandap yumpham relief camp gi management committee gi convener RK Sanahal na phungdorakibada ngasi ayuk pung tarama thoirom taba matamda SDPO Lamphel amadi Sengmai PS ki OC yauba CRPF Indian Army gi Gorkha Regiment yauna masing yamlaba security personnel single loinana SDC Sengmai amadi SDC headquarter gi staff yauna Meetei IDP ahunga loinana Kanto Premnagar Sankhi Mafam aduna matam kuina mi lainarudraba Meetei gi yum tarag hauji hauji oiriba phibam yengsinduna photo kapki khulasiga thangnaba mafam amada satnaba honaringaida Kuki Puruki Nupa amadi Nupi kharana Utup Watup Shingjang thang paiduna omsilakpaga loinana nungna tharaktuna attack toraki thawong aduda Central Force na lakliba IDP amadi SDC officials amadi Imphal West ki police adu thunna thokro khangalakpadagi laimakhongi ex serviceman colony tamna selaki adubu colony adugi get yorakpada gari amada lakpa yothang Shingjang amadi Saitu paiba Kuki sing amuk hana attack tawna honarakpadagi mafam adudagi tholaki laimakhong da army ki asoba kem am leibigi mathakta masing yamlaba security force kya loinana satpa khongsat amada Kuki sing Utup Watup paidun attack torokiba thawong asimang akan mamong condemn tawge haba wafam thamladuna security force ki maikaidigi irang adu lakshinana ba tear gas rubber bullet ama phawba kapkhidaba thawong asi lebak thibani asiguma thawong asi matungna amu hana thuandana ba lenga na honagadabani haiki thadau Kuki haibigi mahut thadau language haigadabani tim ACERT gi Materials Board of Secondary Education Manipur BOSEM Council of Higher Secondary Education Manipur COSEM Manipur University MU amasum atai academic institution da
MIL language da thadau kuki sizinaribasi thadau haina sumthoknaba thadau inpi Manipur team na Manipur gi governor da memorandum ama piduna taksingkhri thadau inpi Manipur na thadorak pa chirol amada mathaki wapum asi phongdokladuna educational curriculum da thadau lolbu thadau kuki lol haina lana laiba sina thadau gi puari bu lana lamjing badana tana mahiroi sing samamnaba pukhale Kuki supremacist sing namduna thadau bu kuki oina uhan badagi thadau community gi asengba identity amadi puari tapna mami samalakli thadau community bu namduna kuki oina uhanna bu hona rakhiba sigi sab sab saitheng community asina kumja english ngani ga kungo homdoi me ahumdagi manipur tholakhiba violence asida mayonaki thadau bu kuki oina lana khanbadagi thadau misa myam kaya victim oiduna mayu me kai thadok tuna lanjenanki maram asina Manipur lengan athuba matamda textbook sing curriculum amasung official record leiriba thadau kuki language adu thadau language khaktamak igadabane hari accident sokiba mapa masa aruba phibam da lekatnari January 13 gi numidang pung 8 ga minute yankhairom tabada kwa kaithil tedim ground manaki crossing da thokiba lambi gi lebak thiba thaudo amada aruba phibam da sokiba mapa masa ngasisu kwa kaithil da leiba Asian hospital da lekatnari lebak thiba thaudo du mapa masa aduna tonglakhiba Yamaha FZ bike aduna lambi lan thorak para kaisam palomdagi yang na thorakpa Hyundai i10 car amana thongkibani accident adura phibam thina soklaba mapa masa adudi uripok huidrom lekai digi Rakesh huidrom se kunthra gani thui amasu maki sahi mangarom ta ngai ribi masa nupi nongpok ngan bini makhoi animak phibam thina sokpa digi hauji kwa kaithila leiba Asian hospital da laikatnari hainasu paus ta makhata na pali naga taba mafam singda su group ki kem thamba yaroi asanka sir Naga taba mafam singda suspension of operation su group singi kem thamba yaru haina Indigenous Peoples Forum Manipur IPFM gi sip advisor asanka san akan mawapam thamkhre Manipur Press Cup tanga si pangthokiba pawgi mipum amada forum asigi sip advisor oiriba asanka sana mathaki wapum asi phongdokladuna makna hai leiba asi tangdu leitana leinabagi damak suspension of operation su asi lenga ka sign tawna kibani adubu leiba asi tangdu leitaba leibigi mahot su sanaduna leiriba khulai paibe singasina lamdam asigi misam yamna onsinduna aki akhang pibaga loinana lamdam asigi singi mapum kya da popi thabagi thabak sathari asiguma thong asina lamdam asigi yalomi oiriba sing asuki mati akaiba pire haikinasu pawsta pali Amaromda sugi matamasi haukiba kumja English nganiga kunga mangada loikrabani adumapu haujik su osi karama phibam da leidi heba miyamna mek singna khangdre bo wapam yawna wapam kya phongdokre adu tentana sumna miyamna thamjage haujik koina di miyam paus mata se lusinjar game asu makhata banauba update miyam punna ngai mina sena channel ski maikeri ki myang pham da makhata na thamjari makhata banauba update miyam punna ngai mina si